Hi meow. Ningdam da chang pose, ningtham ta chang pose. Koi da sei sakura khara. Kitang problem nei vocal da hai di inga di sei sakwa ya de singer gai da jo adum man to mi aduna. Soi ki ba lan ki ba ngai ta ba yaw jo me yan la. Kui gani. Tum lagi khana chang lagi ba aigi pukning wakhal tum khide aigi melugi pirang shina kap khitumba ya damabo ning shingduna ahing kaya duma ningsingduna ahing kaya sima kapladuna kaina badi natte ma ai lapna khibane thajada thaudokduna lapna khibaduna oi han khibane kaina bahaido ahing kaya duma ningsingduna ukhidraba saktamdubu karamnadi kauragani takhidraba nangi khonjel dubu karamnadi kauragani ningba kaikhibadi kayani punchi shida ningba kaikhibaduna maithiba punchi oi hanki ningba kaikhibadi kayani punchi shida awaba chaina kayani khangkhibashu chaina duna lamhangna hanki aigi nungsibabusu ahing kaya duma ningsingdu